ngasi September tang 23 Sagolchen numit ki Imphal da phongba pauchi kargi headlines leijare taminarasi. Minister reshuffle tawdori haina numit chupa mangangnarabasu ahing nongyai phawba tawkhidre. V Hankalian TH Radesham amasung Nemcha Kipgen Minister famdagi lokthoknaba Chief Minister na Governor da che ikre. Chahi mangagi angang ama yauna ani leikidre. Pung 23 da COVID positive mawdra taruk hengalaki chani 12 discharge tawki. Coronavirus ta railway gi State Minister Suresh Angadi leikidre. Wakal mapum phadaba miyoi thagat kumsi okram ibubi. PMJAY gi makhada chahi anida anaba mi 1938 layengkre. October gi ahanba chayolda private school sing hangdoklaba yari association. DC sing na mafam kaya nongna containment zone lautogli. Tha taruki MGNREGS ki makhada Manipur da yumthong lak amma thabak piki center. Layong utok taba COVID-19 naba singna mahik asi sandokpada achawba thaudang lawi. Gari singda makhum khumdana amot akai pubada hakchelda singnare. Indian Super League ki sanaroi taru COVID-19 positive oire amasung Women's FIFA U17 World Cup 2020 makha tana yeithokpagi phibamda leire. Thank you.